इमेज पाउदा मियंग ताबिरिबसिंगबु युमनाम अनुराधा देवी ने कोनोनो खुरुमजरे हौजंग मरोइबा पाउदा मालंगी ओइना कोविड-19 एक्टिव केस को टीम मंगा लाख मरफुमाथोय लिसिंग तरहुंदोय चमंगा मरफुदरा तरुक लेदे मणिपुरदा होगिबा पुम कुमरी दनौना मियोय चमंगा हुमद्रा मंगा पॉजिटिव ओइबा थेंगनख्रे मास कोविड वैक्सीनेशन प्रोग्राम मखातानु चथरी लेप्तना मतिंग पीबगे थबकसु चथनरे टोक्यो ओलंपिक्स 2021 दा सरू यागदरिबा मणिपुर हॉकी के डेलीगेशन टीम दा यफमंगोन पीख्रे लोइनना कोवैक्सीन सेप्टेम्बर थादा अप्रूवल फंगने हाबगे थाजबा थमदे हौजे पाउ सन्दुन पिजद्रिंगा के मंगोइनना कोविड-19 लाइसदा सिदगे ngak thongnaba ikoi khuding section tharang lakhuminarasi lokhuba laihau hobuni singba isada khudam sing leirabadi athuba matamda test tongthopiu lengana Baikaliba mass vaccination my partner vaccination toktopiu loinana yum dagi yariba makai chathoktaba tangai phadana chathoklabasu mask niam chumna upiba social distancing ngapaga loinana miam pumbidaba amade khusa sapon natraga hand sanitizer sizinaduna toina hamdopa chamthokpa kaubiganu hojak paw sanuna bizari Malemasida COVID-19 pandemic na nahan khiba positive case masing koti 33 lakh marputare lising humbutra humdoi Jama Marputara Matoi Yaure Masigi Manunda active case na koti manga lakh Marpumatoi lising Tarahumdoi Jama Marputara Taruni. Recover Tokibanan Mui Koti Taramatoi lakh Humputaret lising Marputaret Chambri Taramapana Duga Lake Dabana Mui la Kuntranipa lising Humbutrani Toy Samanga Humdrataruk Sukre. Laicadesina Quadige Hena so Labalebana. Miyoi koti ahum lag nipumari lising taramba panchanipan kuntranipan naduna USA na oiri. India na miyoi koti ane lag marpudra mapan lising tarat humbudra taret chanipan humpumatoi naduna ane subada amadi miyoi koti ama lag humbudra mapan lising humputaru chanipan kuntramatoi naduna Brazil na subada lady. India ge oina miyoi lag yankhimapan lising humbudra mapan Chamanga ama naduna Maharashtra state na hanba miyoi lakh kunipan lising tarataruk chanipan nipumdoi naduna Kerala na anisuba amadi miyoi lakh kunipan lising taramatoi jahung kun naduna Karnataka state na suba position delay Manipur da pandemic asina hokiba pung kunmari da miyoi chamanga humbudra manga nauna positive ohenkre ngasi Apunba miyoi lising mari chatret marpudara matoi test obada miyoi chamanga humbudra manga ase positive oiba thena khibani ngasigi sitharaga state asige apunba COVID-19 positive case masing lising humari chamapan marpudara humdoi sukre haiba pung kunmari asida miyoi tara license na maram oraga laikhidaduna state asige apunba laikhidaba migi masing lising ama humpumanga yaure state asige hausege active case masing Lising mapan chani taramari lady miyoi chatruka nipumapanna ngasinaba paduna disaster kibadege apunba recover dobage masing lising yankimari chatret taramari yaukiduna state asigi recovery rate chada marpumari 10 meg amanipan oiri Kaksing district ke oina haukiban numit Jungi tang kumathoige nungten pung ani dege ngasi jungi tang kuni toige nungten pung ani phawbada district asige miyoi niputare nauna positive oiba thenaki apumba miyoi chahung katarani toi test tawkibani hairiba test tawkibasing asi lenga ki testing center da chaniga humphumdoi aduga private testing center anida nipumapan tawkibani Maduda lenga ke testing center da miyoi nipu positive oiraga private testing center ani ziban hospital da miyoi nipu test obada miyoi ahum aduga ima hospital da miyoi mapan test obada miyoi mari punna taret positive oirang kibani MPCC ge spokesperson Ningombam Bupendra Maitena haikre state asida thauge maman tangbada natna Hiram Kyada awaba mayuk naribase Congress ke chahi taramanga ge matamda lupa crore lising nipan chanipan sumna taret pusilam madage hana BJP ki wangang loisingna pongdok libasi yimpham yaudawa ngehang ya ke yana bangang ba wangang ne haina pongdokre wapamasi ngasi online ge kuthangna mahana phondokibane mahana makatar duna state asida thauge maman tamadi design ge maman tangliba asige matangda CM ge wapamda covid manungda free da cheng yanba free vaccination tawba amadi medical equipment sing season abada ke hangatpane haina phondoragle BJP ge wangaloi singna de Congress ke lengangna send pusilambadagi ne haina ngahang ngahake pangangda ngangduna leire send pusilam leba ase Congress lengak matamda khaktanate lising sama panmar phudra mapan gi mamang dagi leirak labani
loinana tengkraba matam asida BJP ki lenga ki matam da sulupa crore lising taruk hena puri CAG ki report ki matungina BJP lenga kasina lising ani taratare taranipan da lupa crore lising aniga umbudra taret lising ani taranipan tarangmapan da lupa crore lising mari chatruka yangkai mari punna lupa crore lising taruk chatre kontramathoiram puri hane palle haibasing asitin celebrity chaimanga asida BJP na lupa crore lesing tara taruk chanipang kontramatoi pugadoribra amaramda BJP ge wangang loisingna Congress lenga ki matamda status da health sector da karigumba mata pai khalam de haina lauribasi aranmani masi status da doctor nurse ke putoktuna analayang sangda chawna mating piriba Zenems Medical College amadi Rims po center ki state ongkhatpa ngamlibasi Congress lenga ngani Masida natana chingi district yauna district kudima ke hospital healthcare center semgalamli haibasi mipung kudimang na khangnara wa phangak tani aduna miyamda minamba wafam thambigano madugi mahuta sahimanga asida masak thokpa thabak kya tawirabu maduna phaba oigani haiki ngasidi yengbiu manipur honorable chief minister amasung health minister oigna mata masa aikogi yamna pikla small private health infrastructure khara sanga adu sarkari oiba madu chauru health infrastructure do sanga ko kya hojadi maramaduna aikoi nasi congress sarkar na industrial center haiti lamboi kungnang gongi laiba industrial center amasung kairau laiba tb hospital ase congress ki sarkar na saramdraba madu nasi bjp sarkar asina nasi covid pandemic thenabda asuri madi awabu armani nasi Congress sarkar salamban madu infrastructure mayam do masidi covid thengna bo hona bada makoi covid center on seasonary BJP sarkar masi manipur praja mayam su khangdi Kaksing Kendra ge MLA Mayang Lambam Rameshu ge Meyang Makada District Health Society Kaksing na Kaksing 1 da leba Kongoi Community Hall da Covitas Forcinga Kusamna duna mass COVID vaccination program wase pangthokre Urban Primary Health Center Kaksangi staff singna maroi bathodang lagtuna chatekeba ngasage mass vaccination da aduda chahi taranipan ge mathakta laiba miyoi chahung ka tarani thoi COVID vaccine kapthoke mass vaccination aduga mari lenana MLA Mayang Lambam Raveshona Bounce vaccination ase pangthokpada achawa thodang lominaraba district asage health department police department BJP Kaksing Mandal gi Muising amade task force ki member singbo thagapa pongtoladuna hai miyamna vaccine kapthopiu karigumba lok lahuna chingba toraklabadi athuba matamda test tokthoppiu leina ase athuba matamda muthat khinaba honabada ekhoi khudimak sarukya minase haina apel toragle N Biren Singh ji gi lusing makhada Pradhan Mantri Narendra Modi ji gi lusing makhada COVID-19 gi tamthira virus asina Praja Singh Son Bayade have a Siguma mission Jigal Loinana, Atuba Matamda, Kaksing Kendra, the Lariba, Kaksing District, the Lariba, the Manipur, the Lariba, Praja Singh Punamak, Akoi, Vaccinasi Kaptopa, Haina Akoi, Mission Namaga Loinana, Sanction Javani, Hydebatam Tiraba Laina, Sina, Kaksing Kendra Gilemai degi, Kaksing District Gilemai degi, Manipur Gilemai degi, Barak Gilemai degi, Atuba Matam, the Mankinaba, Utat Kinaba, Akoi Punamak Puna, Onaminasi. COVID-19 positive order singna anaba losin duna lebigano atubada mari lainaba singda e pau pituna laina laishad asidage ngakthong naba aikoi punna honamine se haina wangkhem assembly constituency ge MLA Kaisam Magachandra namyamda bill tawrakle MLA Magachandra na makatana haikibada wangkhem assembly constituency da COVID-19 positive oiduna lebak thiba nangkraba Laikhidraba Singh ayambana yumda losalaga matam chana ana layang satha haudaba Singh oina tawi miyamna matam sana ipau pibiduna matam sana ana layang satha hosi Wangheng Assembly Constituency ge oina chu CHIC hangduktuna leire darkar oiba medical staff Singh ambulance nursing basing thamduna leire haiki naraga losalaga leibigenu ngasi aina thengnajabada kendra sida mi kunnamuk laibase masigi siriba mayam sise anambana laibak thigraba mayam sise masi matam chana akhoigi hospital da report piraktaba akhoigi lairiba covid care akhoigi unit lairiba koi kendra sigi lairiba mayam sise matam chana pau biukto yumda anaba solution duna laiba adugumba mayam dagi oina thoi haina aina thengnajabada aina mayam da khanganjari Kangabok
केंद्र के मनुंग चन्ना लेबा अथोक पंप खुलदा कोविड सेकेंड वेव ना सोलबा इमुंग सिंदा खुंद्राक पंप मैनेजर मंगांग स्टेट एग्जीक्यूटिव मेंबर बीजेपी मणिपुर प्रदेश के मियंग मखादा अथोक पंप बीजेपी यूथ मेंबर्स खंगबोक असेंबली कॉन्स्टिट्यूएंसी नंगसिजु मकाताना अवाबा तारबा इमुंग सिंदा नोमदा संगत्रबा यादबा टेंगबांग पोलम सिंग ngasichu pikre मैनेजर मंगाना हाई ngasi khul asina awaba taraba imung singda adei leta tanaduna chawkhatpa watapa masak thopa kendra ama oibagi manglangda adei leta award apathi duna prajamiyam ge angamba kharapi jabane makhatana so award apatana raga khul asigi awaba taraba sotaraba imung singe damakta lepalaitana make maike dege angamba mateng pangduna lagli makhatana so leptana kendra asigi miyang ge damakta कथो खिगने हाइना महंगना फुंदोखि कोविड-19 पॉजिटिव ओइरकपदगे मपाल थोकपा याददुना युमयुमदा लैनरिबा वाबगाई केंद्रगे मनुंग चन्ना लैबा वाबगाई कदारजित के इमुंग चमरी रमदा वाबगाई केंद्रदा मिरेप ओइखिबा वाबगाई तेरा उरकदगे सोशल वर्कर मयंगबम रंजना चेंग येंथोक्तुना मतेंग पांगख्रे मयंगबम रंजना ngasi कदारजित यूथ वेलफेयर एसोसिएटेड क्लब KYWSC wabagai kadazit ke kangbuga pulaga wabagai kadazit ke imung chamri romda chengkeze manga yenthokibani wabagai awang laikai primary school da hangliba community home isolation center da leiriba singda salin dissident amade NR media ge ngamjaba kharadang kha haiba thaudang duge makada center asida leiriba singda chana tangnaba amade face mask kudon tangkre kudon namaga mari leinana phangzobam Leonard Singh, producer Salin Dissident Haikibada, COVID Nariba Amadi Naba Pakalaba Singbo, Equina Yamna, Nukshi Chanana, Luinan Biba Motautai. Aiko Yamna, Section Bagi, Matakta, Hena, Section Duna COVID vaccine Kaptopagaluina, SOP Nitina, Namina say Haiki. Seba hi Sangatan Phase 2 gi Sarukama Oina, Kangabo Assembly Constituency Manung Chanaleba, Containment Zone Laututuna. Mapan thopa yadana leidiba wangbal amadi uyange imong chamaromda BJYM khangabong mandana chamna thana bapalam sing mateng pangkre khangabo kendra da BJP ge candidate oikhiba BJP Manipur Pradesh ke former vice president Thoksom Zadumani ge me makada BJYM khangabok mandange president KS Romena Lusangdona member sangaloina yumyum da chatuna sana thangna bapalam sing ado khusana ke bani hairi Hidamasagi matangda Thoksom Zadumani na hai COVID-19 ge anisuba web asina kendra asida punna mioi chamriga yankaitarena leina asige chaitheng pangduna housing home isolation amadi community home isolation tawduna leiribani maramaduna containment zone lauthokraba imang manung singe awaba kharada orabasu ko hanaba pandamda BJYM khangabo mandange kuthangda chana thanaba polam sanga se mateng pangjabani makhatanasu kendra asige awaba taraba miyamgi damakta mateng tawnaba semsaduna lei haikhe Hockey India gi President Gyanendra Ningombam amadi Manipur Hockey ge President Basudev Singana luchingba Manipur Hockey ge delegation team ba amana Tokyo Olympics 2021 da India ge team da sarugya gadoriba kontha ahan luptage SIS Nilakanta Sarma amadi thangwai bandage Sushila Sanu Purkhambam ge yumyum da chatuna golden performance pidunaba ephamangon pikre Timaduna Nilakanta gi yumda ephamangon pibage achamba thorampa ama pangtoktuna telephone da wari sanaduna Nilakanta na Tokyo Olympics 2021 da khwaidagi phajaba performance pinaba haiki tharomda Manipur Hockey gi official sing amadi YCCIC gi sanaroi singaloina na Nilakanta gi ahallaman singso saruyaki tungda tim aduna thangmai banda leiba Susila Sanugi yumda satuna chamba tharom ama pangthoktuna Susila gasu telephone da wari sanaduna yaphamangon pikhi ngasigi delegation team aduda Manipur Hockey gi General Secretary Seram Nekent member Singh CH Bala amadi and Rameshwar Sarugaki Panbayabadi Susila Sanu amadi SIS Nilakanta Sarma handaka pangthokadariba Tokyo Olympics 2021 da India Women's amadi Men's Hockey team da yawnana bagidabata khalakhrabani Manipur langangna MPS inaloba MCS MPS MFC singide service role ningtina thamlaga langangna
DPC natraga MPSC parika tawraga haukiba State Karmachari Singhi Service Role de Ningtina Semlaga Thambidaba amasung matam-matamgi lengak pairiba sing aduna mana apama mongda pangtauda tawnarakpana department kudimakta corruption gi makont sarakpada natana thabak tawriba Karmachari singda ningba kaiba yaunadakre Asaguma tawdoga se makatana thoktanaba BJP lengana service rule sembinaba Manipur People's Party ge organization amasung media gi thawpuriba VP Dr. S Ibomchana appeal tawrakle mana makatari badi Manipur lengana piriba status service rule ge niyam ge matung ina Karmachari singge thabakta ge pothabage matamasi masagi chahi angkhima panda piri Thabakta chahi suduna potha khraba director amasung chief engineer sing amuhanna thamanga natraga chahi ama ani thabapu hanba haibase department atu da corruption makont sarapadagi natraga mathang director amasung chief engineer oirakadarba Karmachari singge phangpham thokpa hak bapibane maramasina hiram sigi matangda lenga ke chief minister na henba mieng sangbituna sugumba thabak matang chana chathabineba chief minister ge puning chingsilagle Manipur lengana haiba intakro missing ado amuk contact basis ta mahoi si haiba simu thabu oina sai ama nataga tha taru sangda halam tamda sai tungda laiba sai election senior oriba senior matam kham ojodo kamu singa bi any department kui mutta ado mo khatsin moi khatsin mati Kerau Kendrigi intending candidate Oriba Yumnam Santabo National Security Act NSA Pansinduna Pazan Kiba Thong Yaningde Lengang na Thadokadabani Haina Kiamgai Maning Laikai Kiamgai Awang Laikai Kairau Magting Lilong Arapti Mapan Amasung Koirom Laikai Ima event Singnang Arang Wakamipam Satakre Kiamgai Maning Laikai Community Holder Satakeba Wakat Mipamda Santake Machanupi Yumnam Ngantoina Hai Kerau Kendragi intending candidate Oiduna Mikal Tenganaba Honoriba Mahaki Atopa Apopa Yumnam Santabo Tha Asigi Tang Mangada Police-na Pabadagi Tang Taramarida Kota Putoklaba Matung Bel Pirake Adubo Kona Bel Piraba Matungda Kudakta Ngami Haiduna NSA Pansinduna Jalda Thamsin Kibatho Yaningde Kari Marangi Damal NSA Panduna Jalda Thammano Haibado Miamda Kanganbiu Maralaitana Mipa Mipun Chatabathong Topiu Atuba Matamna Mahake Apopa Santabo Tadopiu Haike Baba Maralaita Mase Tumarani Kangi Baseball Mara Dubirogadi Maralaita Midara Bishan Magitana Bisna Makata Tatana Batara Tongdala Kaduriba generation sing a singing Marai Bakari Wigadi Maralaita Baba Tomata Hadopiro Amaramda Santagi Luinabi Mombi Laymana Kiamgai Maning Laikai May Laikai Amasung Awang Laikai ke containment zone Lauthokraba Imung Singda Mapurai Bege Mahul Sing Duna Sana Thangna Popolam Sing Ngasiyan Thokre Maduda Mombina Hai Mapurai Bana Kairau Kendrage Mafam Singda Kendra Asage Yaipanaba Tabakya Tarambane Adubo Handaka Police na Pabadege Kona Bell Piraba Matunda Imung Manungi Mio Shinda Karigumba Wapama Amata Kangan Miramdana NSA Pansinduna Zelda Thamzanba Pende Maki Mapura Bagi Mara Laite Atubada Mapuroi Bobo Thadopio Haina Pondoki Bharat Biotech na Putopa COVID-19 gi hida Covaxin da Suba Tangkaki Oina Chaying Tobada Chada Humbutra Teredasme Nipant Mai Pagle Hairi Saying Aduda Mio Listen Kumanga Janipan Sarugyaki DCGI ge subject expert committee na ayaba pikre data adu internationally recognized Toraba Daniel da Maktadi Pongdokiba Laitri Face Om da approve Tokiba Asina Bharat Biotech ke vaccine Covaxin as a World Health Organization WHO dage approval lobada mating oigani haide Company ni di submission tawdringa ki mawainana Bharat Biotech na WHO ge authority singa phaminaba pami haire Covaxin asi September thada approval phangani haina Biotech na thajaba thamle COVID-19 license maram oraduna examination thadana leirakliba class 12 ke mairoi singi damakta marks calculation tawna bagi CBAC amadi CISCE na propose tawrakliba adu Supreme Court na ayaba pikre
Class 12 ke mahiroi lising amar chama yangkhai ni thoina makhoi ge exam ge matangda CBSE amadi CISCE ge mot karino haiba wahang hangba petition court ta thangal tuna leibani CBSE na component exam adu August 15 dagi September 15 phawada pangthungna basiliba adu ge nama CBSE amasung CISCE ge warepu mahiroi singna yababu yaningba phongdoki Class 12 ke exam thage harabadi CBSE amasung CISCE na manaba maungda pangthungnaba Supreme Court na hanana khanganba laikhrabani hauzik arobada maroiba pau amone pizari malingi oina COVID-19 active case ko team manga lakh marphumathoi lesing tarondoi chamaga marphudara taruk leide Manipurda hokiba pum kumari danauna mioi chamanga humtra manga positive oiba thengnakre Mass COVID vaccination program makhatanu chathari leptana mating pibage thabaksu chathanare Tokyo Olympics 2021 da saru yagadariba Manipur hockey ge delegation team da yaphamangon pikre loinana Covaxin September thada approval phangane habage thajaba thamde Image PAODAM ngasi gide matang sidaloisere meng tabiri bisangbo amakana kurumsare